Imphal manuda kangon sumna hangamdaba bakery ani ngasi food safety department amasong medical directorate kambu amana thingzinkhre. Economic blocker po yanni ba phongdok laduna tampaki mafum kayada Imphal dagi singi district singda chana thadwi problem sing puba thingkhre. Amasung Manipuri sports ki ihau safalansi hairabadi government khaktana ngamloi miyamgi mateng sangi haina parliamentary secretary yasna phongdokre. Mayam khurumjari adomni mirbas impact news ni ai taklamam siam kanaina hauzik phungja si phawbagi marwe phaw yamte pizari. Param kain haksang soninga iba mawongda asathak yolam hotel ani thingzin khraba matung danga sisu food safety department amasung medical director ki kangbu amana tongan tongarba mafam ani da non local salaiba bakery ani kanglon sumna hangamdaba ki damak thingzin khraba bakery ani adudi Imphal East ki Mahabali Kavi khulda hangba Rainbow Bakery amasung Baupura da laiba Das Bakery ni Hairiba bakery farm anisida changduna yengsilubada haksang sokninga iba mongda asapot sing sarama thengdaraki. Food safety eki matung ina asapot safam store room sinmi singi laifam tongan thamgadabani haijarabasu bakery farm anisigi oinadi pun sindun leiramki. Madugi matakta sabalurab asapot sing makum kuptana haying tongalaga upagi sagai singda thamnamki. Haksang sokninga iba mongda asatak sabamadi Mainabo authority dagi license lauram dabaki damakta bakery animak solon senduna makadana thabap suba thingjinkre. Ako nang food safety ki oiba special drive ama ngasidagi hogjabani bakery ki koi lerba inspection koi maroina food safety ki license yarom daba taragadi ngasidagi oina koi seal tawrani close tawrani mahak leiriba area jurisdiction do koi ki food safety and standard act and the rule and the regulation ki makhada regulation 4 haitare magi hygienic condition building condition leiriba area condition mayam je sigi fulfill oidragadi akoina food safety ki oiba koi license issue tawjade phan is ki west ki medical officer da koi attest tawraga food safety ki koi department wing ama hangdun leijare free da koi laaga adum koi complaint tawbiu Democratic Students Alliance of Manipur de samna hokiba nominee asida lamdamasigi sana thaknaba yoliba hotel singda hygienic oibra haina yengsinbagi drive ta ngasi su Imphal amadi masigi akoibada leiba hotel ahum thingjinkre ngasi de samgi thomi kharana konu mamang traffic point manakta leiba Danesori canteen kauba hotel amada drive sathabada hotel adugi sakumadu yamna phibam sadana thengnaki Masigi sumathakta Assam gi Nagaon district tagi sei tarahumdai khakta ngairiba minor angang amasu hotel adu thabak tawba thengdaraki hotel asi hangba yabagi documents sing su amata yaramde polo ground maninda leiba people's canteen dasu desam gi kangbu aduna drive sathaduna yengsinki madudasu coal leak samliba mafam aduga latrin ga isam samdaramba thengdaraki people's canteen ga thangnan leiba hotel dasu yamna motpa saksang thengdaraki Desam gi team aduna hairiba hotel ahum asi solon sinduna thangjinki Desam gi health and environment secretary Samurai Lapam Devadatana sigumba drive asi tungdasu sathagi gani haina phongdoki मफम सिदा अखोगी चाखुम का नसाई की ड्रेन का
isham samnaba mongda leramba akhoi thengnajare sagi drain gi machum latrin gi laiba machum mayam je loi chenjalak phugi phiam da laiba adai kol hariba koli hotel ji gi oina kolik champham ji atai mpham da leitamina mpham je dum chamba ta ba haitare maram aduna hariba mpham ji akhoi mayam chana thangnaba kolik mayam ji contaminate oibagi phiam da laiba Daneshwari canteen sida Food Safety and Standard Authority of India gi mari leinaba se chang karimta thamdaba Food Safety and Standard Authority of India gi chana kanglon si ngak tri phawba masigi chap chaba thabak lokhatri phawbadi hotel asi hangba yadaba haina akhoi desamna ngasi hotel ji thinginjare Sana thaknaba polam singda pojan tauba mayakaba chinjak yon mamasung lalulit taubada miyamdagi namthak tauduna sen tanba khudimaki mayokta yengsinanaba Kanglaipak Consumer Affairs Association kakona haina mingthonba lup ama semkre ngasi ipsagi anoba conference hall da kakona sembagi thoram adu pangthoki hariba lup asi ipsa akomlo pandam ipa kanglamai kil sial ki amasung kesi hariba lup nipana sina punduna khusamnaduna semkibani hariba lup asida convener ama co-convener ahum coordinator ama amasung assistant co-convener ahum lup asige thau punabagi damakta khanki lamdam asida ladiba karbar wala amasung senjau paiba singna aina yadaba mongda potsai paisidana thamba sana thaknaba pota ponyan tauba potsai gi mamal hengatna yonba sing asi thingnana ba pandamda lup asi semkibani loinana mathau tawdriba government ge loisang sing amadi sen lauduna aranba tawbada ayaba pithokliba Manipur police ki miyoi khudingmapu makhoi gi maral sing adu miyam mamangda puthokpada leibak miyamna sumateng pangbinaba appeal tawki amadi lup asina khonai asigi yaifanaba sangsilaba khongjang khudimakta miyamna mateng pangbiu hainasu appeal tawki committee asigi convener asi L Ratanna aikhoigi Kanglaipak Consumer Affairs Association sigi convener oiragani wayen phanganana bo honarakpada leipak miyam khudingmangnasu amadi lengak loisingnasu mapung phaba mating adu pangbigani haibagi miyam da thajaba thamjari amasung pangbirangnabagi damakta appeal tawjari State Assembly na yellow mi kanana pa pass tawki bill ahum sanaba yaroi haiduna JSA against the anti-tribal bills sampura masung single loop kharana satharli ba economic blockade ki mayokta tampa ki mafam singda lepa laitana counter blockade ki khongjang sing sangsinarkli ngasi so national highway number ani Imphal Dimapur lambi gi khongampat awang laikai amasung Phaidinga bazar da mafam adu ki miyam thoraktuna counter blockade tawduna sana thakna ba madi maruiba polam sing puthokpa yadaba gi khongjang sangsin bahokre Imphal lomdagi sengmai Senabati district tamna haigalakliba lanai amasung passenger puba gari masa asoba sing mafamaduda counter blockade sathariba miyamna khaman ki khamliba gari sing adudagi chana thaknabagi polam sing yumda sijinaba maruba polam sing gari dagi singthaki sana thak singthaki ba polam sing adu counter blockade saru yari ba volunteer singna mafamadugi club ki sanglelda posindana thamki Phaidinga da counter blockade toriba singna pot sei sing chingthabada yungang likli khara yauramba thengnabadagi ngayak sarangnaba thokki phagat khiba yungang singado miyamna lambi da haidoktuna mangankhi counter blockade manungda gari singdagi lauthagiba polam sing economic blockade hangdolaba matungda polam sing adugi mapu singda amuk khusinagani hairi counter blockade sathriba singna pot sei sing lautharabasu arakpa singda pamdaba thabak amatadi sathakide Chingda June July August da mogi calendar da yawudona chahi khudingi adumak continue oina chahi khudingi routine work oina adumak economic blockade toropa thengkhang character khoji kara na warak pade khoju khang ngamak tabadagi akhoju makhoji mathak counter economic blockade asi chathawi khogi MLA humfu lairi basina ga yamna effective oiba solution lama porokna na ba yamna kaino tawba mongda table da phaminaraga wari sanaraga sugumba khongjangsi amuhanna thoktanaba long term policy ma puthokpa ma darkar leibran khanjai singdana tawbana adumak thingdaba sarkana yengsandaba tampak lamdamda tawba matamdana akoi tawba yadi haidana sarkana dungwak thuga leibse akoi yaningdi Economic blockade ki mayokta ngaseyu angan badagi hauduna khoya thongdasu miyam thorotuna tampakta gi polam amata puthokpi yarui haiduna counter blockade ki khongjang sangsinki counter blockade ki khongjang sangsilinge manungda Imphal mayoldagi singi mafam singda pukhinaba load tawduna lakpa gari singdagi miyamna chana thaknaba yauna makhal kaya gi polam sing singthaki adubo counter blockade manungda thongnaba thawdok amata thokiba leite
Amaram economic blockade manungda potsagi mamal hena yolami haiba dukan mari Manipur Students Federation MSF ki volunteers singna dukan singa dugi potsai kaya sakhairam le MSF ki volunteers singna potsai sakhairam le dukan mari adudi Bora Gali dagi ani amasung nagamapal dagi ani ni dukan mari mak nan Manipuri ngaktana famani Bora Gali ki dukan ani adu RS Prasad amasung Aminath Ramgini nagamapal ki dukan ani aduna Mohindra amasung Mangiram gini Hariba dukan singa sida MSF ki volunteers sing laklaga potsagi mamal hanglaba matungda mamal hena yoli haiduna dukan sing adugi mapala thamba alu tilau sanamorok na singba potsai sing adu sakhai kibani MSF ki volunteers sing aduna sakhai ramba polam sing adu dukan yawriba miyo singna MSF ki volunteers sing satkraba matungda amuk tasin khomjin ki Bora Gali dukan ani gi potsai sakhai ramba adu police ki timama laktuna yengsim ki ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯑꯊꯤꯡꯕ ꯊꯝꯖꯈ꯭ꯔꯦ ꯂꯩꯕꯥꯛ ꯃꯌꯥꯝꯒ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯒꯤ ꯅꯃꯥꯗ ꯃꯃꯜꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯂꯨꯁꯦ ꯃꯃꯜ ꯍꯧꯖꯤꯛ 30 ꯅꯤꯐꯨꯗꯅꯦ ꯃꯣꯏ ꯌꯣꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯧꯖꯤꯛ ꯗꯥꯏꯞ ꯆꯠꯂꯀꯥꯟꯗ ꯃꯣꯏꯗ ꯍꯪꯉꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯊꯨꯒꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯖꯈꯤꯅꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯅ ꯂꯩꯕꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ MSF ꯃꯥꯏꯀꯩꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯗꯦ Manipur Sports ki ihau sakolan si hairabadi government khaktana ngamloi miyamgi mating sangi haina UDF Sports ki Parliamentary Secretary Mairam Prithviraj na phongdokre Waikhom Sonalata Memorial Trust na sinrangasi wangkai asang bidalaiba NSK Multipurpose Hall da pangthokiba Sonalata Award lisungni taratar lanthokpa ki thoramda wafamasi MLA Prithviraj na phongdokibani Thoramasi mari lenana lamdamasi ki nadanatana India gi mingsat kaya purakrabi international cyclist Taurangmam Vidya Lakshmi da sayasigi oina Sonalata Award piduna ikai kunabas utki MLA Prithviraj na makhatan haikibada miyoi lak konipalom leiba pikraba Manipurna sports ki lamda lauriba thaudang asi yam chawi Olympic ki thak faba sanare kaya putoktuna India gi ona sports ta mangjil tharibani maramaduna hena mai onchilabadi sahi kongi manungda Manipurna sports ki lamda hena mangjil thaba ngamgani loina ne tharamasi ki sargam oina sayasigi board council amasung CBS na lawa class 10 amasung 12 examination singda mai pakraba mahiru sing oktuna manamatum sing pidana puning thawatki ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯍꯣꯜ ꯃꯨꯚꯃꯦꯟꯠꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯃꯇꯝꯒ ꯆꯥꯟꯅꯕ ꯑꯩꯈꯣꯏꯅ ꯏꯚꯦꯟꯠꯁꯤꯡꯗ ꯈꯔꯒ ꯍꯦꯟꯅ ꯑꯦꯝꯐꯦꯁꯤꯁ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯇꯥꯔꯒꯗꯤ in the coming next 10 years or 15 or 20 years decade ꯑꯃꯅꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯇꯧꯔꯤꯕ ꯑꯦꯆꯤꯞꯃꯦꯟꯠ ꯇꯧꯕꯁꯤꯡꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯍꯦꯟꯅꯁꯨ ꯇꯧꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯍꯣꯜ ꯁ꯭ꯄꯣꯔꯠꯁ ꯃꯨꯚꯃꯦꯟꯠ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯤꯁꯇꯦꯝꯁꯤꯗ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤꯅ ꯃꯈꯣꯏꯅ ꯍꯪꯕꯗ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯇꯧꯅꯗꯕ ꯆꯠꯅꯗꯕ ꯑꯩꯈꯣꯏꯗ ꯂꯩꯕ ꯆꯠꯅꯕꯤ ꯑꯃꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯁꯔꯨꯠꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯣꯀꯦꯜ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯃꯌꯥꯝ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁꯠꯅ ꯂꯧꯔꯤꯕ ꯗꯥꯏꯇꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ Manipur government sayasigi April thadagi food security eki makhada miyamda seng phangalagani haina phongdokrabasu oda thokrabasu haingang assembly constituency gi mafam kharadadi ngasi ngarang asikhaptada agent kharana seng yanba thengnare hariba seng singasi karama thagi seng oigadribun haibasu khangde haina BJP yuba mosa haingang mandal gi general secretary Saubam Birena Manipur press club ta pawmis unaba mada phongdokre April amadi May thagi oina seng yenkidaba maramna handak thasi da yelakleba seng asi karama thagi oigadribun haina assembly constituency asigi miyamna samulma pokle haina phongdokhi mapung oina kendra asigi mapam punamakta so ek asigi makhada seng phangan bidri haiki mangna makha taraduna athuma matamda marinaba sengna hiramasi gi matangda miyamda marik summa wafam phongduk nabagidamakta ngasi RTI da se thaduna khangan khri haiki Hangang Kendra, Sianaragadi, April Thadi Channel, the Chengdu, June Thasida, Hojita, Chengji, Azian, Loinomogianati, Machi Machida, Ama, Yanba, Ani, and Masmaika Tower, Pau Panga, Puna, Pamuji, Hojik, Lehoriba, Walhoriba, Mega, Aprilga, Ani, Posina, Karam, Matamda, Yendoino Habsi, Chengena. Tapsaji Pangno, the Coimail authority, the RTI Thana, Koi Wakasere.
Director Education AS की Director N Pravina C से High Secondary School की Mahiroi Madi Oza Singh da School asigi mang tharli ba masak asi amuk nahunana hingana bagi honabada thaudang yabi hain appeal tawrakli C से High Secondary School na sinduna handak Board of Secondary Education Manipur lauba Class 10 amasung Class 10 examination lising tara tarukta First Division da fangba ngamkraba Mahiroi opagi thoram gi marilena wafamasi phongdoki bani N Pravina High CC Higher Secondary School asi matam amada landamasi singthaninga uiba school ama oiduna laki adabu matam khara asida school asi phibam hantana phibam hanagi engdarubada soktharakli phibam asida mairoi amadi oza singna pungning sangna honaduna school asigi mangtharli ba masak asi amuk hingatnaba honaba matam oiri haina phongdoki CC gi chhatra singsu nakhoisu on your part aikoi CC gi chhatra ni aikoi toman top ba aikoi gunama lei afaba gun aikoi se society ki afaba miyam koi bagi potentials mayam society si ta contribute to biya ngba miyam oi adu mayam ikkedo smai tawre heraga aikoi manipuri samaj se khajikta hana leire blok sidagi nom ipagale heraga yam phaba samaj am oina ona menasi Hausi matang swaida break amtang laujage Manipur madi malenga tonga ton mi ipau sangalu ne khoi break tigam natuna charake impact news po miengta da lebiyo FI tutorial for CVSC Kaishampar Hodam Lerak opposite Tidim Oil Pump. Admission open for second batch. 6 months foundation course for class 11 and 12 CVSC students. Class commences from 22nd June 2016. Hostel and transportation facilities available. Unique features of FI. Discussion period for every subject. Analysis of CVSC question patterns. Highly suggested study materials for examinations. Analysis of improvement of weaker students. Top faculties from reputed CVSC schools. Please come and join. Golden opportunity for BTech aspirant students and parents. Discussion and counseling on engineering courses and its prospects. First time in Manipur on 19 June 2016 at Classic Hotel Imphal at 10:30 am sharp. Experts from engineering colleges, engineering profession and social scientists will attend the program. Discussion on how to choose career stream college. Organized by Edu Valley Manipur and sponsored by Sri Venkateshwara College of Engineering and Technology, Chittoor, Andhra Pradesh and RR Institutions, Bangalore. For registration and details, please contact Edu Valley Manipur Babupara. Contact number 87948-57630. ITC की ओजासिंगना फाउंडेशन अमदी रिवीजन कोर्स सिंगदा सब्जेक्ट सिंगु मचा खाइना ताकपीबा अमदी मॉक टेस्ट अमदी टेस्ट सीरीज कियाना अइना ngasi फंगलिबा सिदा यामा चावना मतें पांग My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Admission open. 6 months foundation plus C8 course 11 science and humanities. Intact capacity 25 students per class. Class commences on Monday 20th June 2016. For details, contact Gurukul, Kaisamthong Hodam Lerak Maning, Airport Road, Imphal, in between 6 am to 9 am and 3:30 pm to 7:30 pm. Break matung taram loksari hausi makha da pauda thas ke taram de kansi put laiba tempa lab learning school da boarding da laiduna class 12 science tam number singjamai makha ningom thongjau makha lekai dagi oinam rex singa chaitara mapan bu school manung da thori yanduna siramba si singningai oi nimit humni gi manung da sabsaba langlanjin puthok trabadi mairulup singa masong maira pai bimdi tongan ba club singa kusam naduna akan ba khongjang sangsilagani haina misi sigi margi welena sem kiba js ge convener khwairakpam iboyamen high grade ngasi laikidrebagi yumda JS against the unnatural death of Oinam Rex ka paumis ng unabamada JS ke convener na school asigi warden na Rex laikidaba namita laikidrabak sang asi mahiroi ahumna lauthaki haina statement thamki amadi additional SB the peak statement na namit asida asibak sang asi mahakna lauthai haiba sina statement ani asi tongan bana sinangai oi Laikidrabag haksang as rim smoke ta postmortem taukre report lap ngairi adubo mapan thongda haksang adu yengbada thauri yanduna sibagi khudam amata fangdi haiki ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯤꯕꯅ ꯁꯥꯇ꯭ꯔ ꯃꯣꯏꯒ ꯂꯩꯃꯤꯟꯅꯕ ꯁꯥꯇ꯭ꯔ ꯑꯍꯨꯝ ꯀ꯭ꯂꯥꯁꯃꯦꯠꯇꯨꯅ ꯂꯧꯊꯕꯅꯤ ꯍꯥꯏ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ ꯄꯤ ꯃꯃꯥꯡꯗꯅ ꯋꯥꯔꯗꯦꯟꯗꯨꯅ ꯂꯧꯊꯕꯅꯤ ꯍꯥꯏ ꯀꯋꯥ ꯄꯨꯂꯤꯁꯇ ꯃꯥꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕꯗ ꯋꯥꯔꯗꯦꯟꯗꯨꯅ ꯑꯃꯨꯛꯁꯨ ꯆꯪꯕꯗ ꯃꯣꯏꯅ ꯂꯧꯊꯔꯝꯃꯦ ꯑꯗꯨ ꯃꯣꯏꯅ ꯂꯥꯎꯔꯛꯄꯗ ꯑꯩꯅ ꯁꯣ ꯍꯥꯡꯕꯅꯤ ꯃꯣꯏꯅ ꯂꯧꯊ ꯂꯩꯔꯝꯃꯦ ꯑꯃꯒꯤ ꯃꯃꯥꯡꯗꯅ ꯑꯃꯃꯨꯛ ꯍꯥꯏ ꯁꯣ ꯍꯥꯡꯗꯅ ꯃꯣꯏ ꯃꯅꯨꯡ ꯂꯩꯔꯝꯃꯒ ꯂꯧꯊꯔꯝꯃꯦ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯆꯪꯐꯝ ꯚꯦꯟꯇꯤꯂꯦꯁꯟꯗꯨꯗ ꯉꯔꯥꯡꯅ ꯑꯃ ꯍꯥꯏ ꯉꯁꯤꯅ ꯑꯃ ꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯅꯦꯒ꯭ꯂꯤꯖꯦꯟꯁꯅꯤ ꯃꯁꯤ ꯑꯊꯨꯕꯗ 3 days ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯑꯣꯏꯅꯝ ꯔꯦꯛꯁ ꯁꯤꯈꯤꯕꯒꯤ
lala langjit achum ma puthok tragadi satra sangstan sing adu civil society organization ga loina ekoi akan ma khongjang changjilagan Khongsangda Kunja Kharana Railway Officer Singda Nungna Thadana Son Kre Hauke Bayum Sakasin Namita Singkhui Gwen Gon Mayam Sung JC Paumai Koba Kunja Anina Tunnel number 12 ki Manak the Labor Railway Official Singda Nungna Thavada Officer Ahum Tina Soki Gariama Sunungna Thadana Tugaiki Soglaba Singado Khongsangda Labor Assam Rifles Medical Camp ta Lying Lee NSN IM amsung India government ani santi ki warida ceasefire without territorial limit haiba warul yaurakpadagi mayukta lisuni amagi jun tarani panda athobi tarani panda Manipur gi ngangkhai kaibi yarui haiduna thawaina pontha pikhiba madi kaya amana asopan nangkiba numit jun tarani panda lakpada laikhidraba singi maphamda aina thingkraba lalolov KCP poire maitei lufna ikai kunaba phongdorakli numida simak lup asigi central headquarter yauna Maroiba Mapam Singda Palon Thorum Pangtokani Hainasu Lubasigi Policy Secretary Malem Ngan Mamaite Thadoropa Sirlamana Kangalakli Numinasina Lakpada Manipur gi Singtam Animakta Kundariba Purik Kudimakna Kenaba Pumba Thadokana Apunmagi Saktam Ulasi Hainasu Appeal Taurakli Sees the Hospitals and Research Institute Namasung Moirang Tam Youth Development Organization Moirang Anina Kusanaduna ENT Consultation Kiam Amangasi Moirang Tiam Laikai Moirang the Pangtokre She's a hostel ki consultant ENT surgeon Dr. Supriya Singh Thamlu Singba Tim Amana Sataki Bakam Adu Punna patient Nifugi audiometry test pangthoki she's a outreach camp ki saruk ama oin outreach camp ki saruk ama oina pangthoki ba masigi camp aduda hepatitis B amasung C gi screening test su tauki Durjasanda Lanthokada traditional amasung contemporary dance so amagidamakta state asigi dancer amasung dance oza singna saruk yabinaba prasa bharati na khangalakli thoramasina matang sailising taratrek January 33 ta haudokada ba Asian Broadcasting Union's International Dance Festival da yawbagi tanja pigadori thoramasigi final so Asia Pacific Broadcasting Union ki leibak singda telecast tawgani hairi Saruk yaning basingna website aidf.prasavarati.org. Sanglaga akuba marul khangbu yagani kudong sabasi lalibajungi tangkun mga fawbadani hairi ngasi taruk sa Assam Rifles amasung Lilong Police na white house tibo humba kitabak sa thakre tibo humba aduda kusu khulai kayasu fakat pungamkre khulai sing adugi manungda lethot gun mga hand grenade ahom yawi hairi Hata inta kholadagi Sima Begum amasung mahaki mapureba silsargi kasudaramdagi Muhammad Abdul Hussein Bovia Kaubamioi ani asidagi ngarang na PS na WY tablet chamani phumasung heroin powder gram tarataruk fakatungam kri amadi thodo asigi matangda na PS ta case amare start tobagalunina makhata na wahang pong sathari haina Manipur Police Department gi PR na thadoropa siromana khangalakli Nakalamaromda Infalis District Police Commando Taranthi Suba Bihar Regiment amasu taruk Suba Assam Rifles apun makorpu amana ngarang Basikong da tibum gi thabak sathabada Basikong kitna panungdagi aina thingkraba lalolov pripak BC gi active member ama oiba mutum Momosa Kaubami ama fagat kre amadi thodosigi matangda Irilbung Police Station da case ama restart tawduna wahang pang satari haina PRO thadrop silos na makatari Handak Haido Kiba Union Public Service Commission na Lauba Civil Services Examination na Mai Palakraba Taunaujam Dynamism cases Sibakan Tabu Opaki Tarama Mangasi Tawal Ningombam Community Hall the Pangtokre Guidance Center Tawal Ningombam na Sinda na Pangtokiba Taram Adura Sar Yakiba Mahiro Singna Asoba Examination Singda Karana Mai Pak na Nagani Haibagi Matangda Dynamadi Sibakan Daga Interaction Program Su Pangtoki Forum Infalgi Yaitoki Bakonipan Suba Sahiki Mipam Laklibajungi Taramapan Ayupung Mapan Tabada Manipur Police Club Infal Pangto Lagani Mihamasida Forum Sigi Anova Secretary Kanbagalunina Executive Committee Su Siamgani Haina Forum Sina Sierra Kangalakli Amadi Saita Pau Hariba Forum Sigi Siapongi Mafraham de Suba Masing Pomagalunina Manipur Government Gihana Law Secretary Oiramba Angom Sukumar na Iba Vistas of Reminiscent Su Pongani Hairi
Class 10 amadi 12 ki exam haidorapa matamda private school na government school dagi sang hena wangna pass tawribasi government school gi ozana haiba watpa nate private school gi oza singna discipline henbadagi ni haina wangoi assembly constituency gi MLA oinam lukhoina fongdokre wafama singa si wangoi Thaudam Lekaida Youth Development Association gi Konipan Suba Foundation de Kam Fast Meritorious Award lisani taramanga taratru yentopaki thoramda MLA haikibani ngasigi thoramaduda club asigi president Thaudam Sanatom Singama Song Wangoi Municipal Council gi one number 6 councilor Thaudam Ongbi Inauto Laimasu Sarviyaki thoramadu gi sargama oina cultural item kayasu utki Private school siga sarkar gi school siga Anisi Satra Sati Singsina Parikha Haidorapa Matamda top 10 Bauman Gachaleva adu percentage hen wang na phangi bagi comparison se aigi mode oinati teaching method khenabanate private na hena haiba the government na hena haiba watpa adugi natte ta singudi discipline piriba schedule sida private school gi ojadi madu nangana ba chatle satra singjisu ojasina yorko matamda satra singjisu yorkta yadamna satra singjisu dum mathanda time to keep tore so I see discipline hajarisi Manipur Legislative Assembly the security men oiba maibam bormani haida bmi aran certificate sizinaduna thabak sanglam bagidamakta thabak tagi lawthoknana amadi thabak tagi lawthokraba Manipur Legislative Assembly the contract basis thabak tawrama employees sing amuhanna thabak hanjinbinaba the Manipur Legislative Assembly Contract Employees Association na lebak asigi Prime Minister Narendra Modi da che thadna taksin kre haina sirloma da khanglakli na Sankritan Sangha Texam Thawal District na senduna Sangha Sigi Kulak Suba Sama Sankritan Festival nga si Texam Melekai Community Hall da Pangthokre Festival eduda Sangha Sina Sai Khudingi Piba Let Moirang Tem Iboto Mining Singmana Resuni Taratarso Wangjing Tenthagi MLA Paungnam Projena Miyo Ani da Khodol Tamki Miyo Singadudi Gorillada Kangabam Bormani Amadi na Sankritan gi Kangluptana Ningthauzam Brinda Sakhi Devini ngasi Works Minister KSS Birena lamlai mele kaida saba lamlai apun mamera paibi ga sangle lama sanga ki bagalunena lamlai apun mamera paibi da kusina kre mera paibi singama sung mafamadu gi club ki music singna minister buthakat ba phong dorakli hauji arobada morba pamana pizari Imphal manu da kangon sumna hangamda ba bakery ani ngase for safety department ama sung medical directorate ki kangbu amana tingjin kre Economic block po yani da phong doctor na tampa ki mafam payada Imphal da gising district singda jana thakna bagi polam uba thingre amasung Manipur sports ki hausa holan si Hyderabad government khakta na ngamloi miam gi mating sangi haina parliamentary secretary yas da phong dokre